BJP gi worker amana MSU gi volunteer ama fukre hanana BJP Manipur Pradesh ki Vice President oirambani haijaba khangabok gi miyoi amagi escort party gi driver oibani haina ngakchau thekpana amana hौजिक MSU Thawal District Committee gi General Secretary oiriba volunteer amabu tamthina purakle thौदोक asiga mari leinana masida senariba miyoi ado numit humni gi manungda MSU da changjaraknaba kan wafam thamkhre thौदोक asida victim oiriba MSU gi volunteer adugi mamingna Saikhom Ramananda kawi khangabok maisnam lekai dagini aduga mabu purakpani hairiba BJP gi worker aduna Laisram Nagin sahi kunthra mari apokpa laikidraba saura kawi khangabok maya lekai lai haraufam dagini thौदोक asigi matangda MSU Thawal District Committee gi sanglenda pangthokhiba paugi mifam amada committee asigi Vice President oiriba TM Tasar Arafat na paumisingda haikibada nahan October 8 gi numidang pung 9 makhairom tabada hौजिक MSU Thawal District Committee gi General Secretary oiriba Ramananda College election gi candidate singi vote khomba loiraga yumda halakhi mahangna yumda halakpagi lambi da masamaki laikai oiriba khangabok maisnam laikai da lei Morali lampak haina khangnaba lampa aduda Irabat Day celebration gi closing function ama taurambadagi lampak masida gari khamlaga function ado yenglingai da Nagin hairiba miyoi asina sangsilaklaga Ramananda da nahak Facebook ta comment piba yamna haibra haina mamit mamai khangdaba makai pudharakibani amasung fuba loiraga Ramananda bu hatkani haina suki henki thौदोक अदुदा Ramananda पाउखम अमत पीखिदे खुद हनबसु दौखिदे थौदोक थोकफम द लैरंब मियोई खरना victim Ramananda Thawal District Hospital da पुरक्तुना लायेंखि थौदोक अदो थोखरब तुंगदा Nagin na yamna usittana magi Facebook account Nagin Laisram haina hangba amadagi ai maisnam da lei noi lakninglabasु lau haina usit thawoidabo heiwata kaya iduna post tawrakhi Nagin hairiba miyoi asina Ramananda da live attempt phawbu tawrakle hairi mamangda masana BJP gi former Vice President ni haijaba amana loop ki volunteer kaya da phone tawsilaklaga kihanba kaya su laikhrabani mahake escort driver ni haijaba Nagin ga loinana khulai paiba kharanasu MSU gi volunteer singbu lambi da thalaga hatkani haina ki halakpagi thौदोक laikre laibak khunai gi amasung mahiroi singi yaifana ba lairiba mahiroi loop amada hौजिक paliba BJP lenga asina sigumba BJP ga naknaba amasung BJP gi thaumi singna MSU Thawal gi thaumi singda ki han khanganba amasung kuthaba tawribasi MSU Thawal bu muthalage haina ki halibra haina su BP asina hangli